मैम लाक्सनबिरो हंदक याददे आई ngasi asina aroibo ane matung tharoi loisallani network se yadabada muk tatlurabro hai ranjitna tatlure anirak pusure handak thai jong lok suru oimbo mal network yadabna pat pat tatlure handak yadradi handak tadradi ai toe ngasi gi oina uktok toe मैम समझन यारगदी आईदी तुमबु तुमरुदा है आई खल्ले कमेंट लाते खल्ले तुम नहीं जानी ना हंदक किसे यादरदे आई ngasi gi oina tata bye bye जियो कंपनी अंबानी thirum padoi अंबानी thirum padoi जियो से अंबानी मी करोड़ जिंदगी माना रुपा मम तलखलसु Bro na comment para ko dom ta hawdre network nuai tan maram oraga aduna utanga hanbir o Realme 15 Pro ga OnePlus Nord 5 ta Samsung S24 10 edition ga home se overall yeng bada karam mana hena fage aina sahir ai na khanbada ko ai specification se dum yeng bada Realme 15 Pro so mana processor budi mana khara phare Snapdragon 7 generation 4 yawbado aduga OnePlus Nord 4 ne S24 10 edition ne ado nangi preference ki makha pol haida hasan hai kanda camera gi khala gadi so hujiki Samsung S24 10 edition ne am pharani faide hen fabdi man oini camera gi khala gadi overall package yeng tar gadi id hujiki oina di paisa ju kaisu khala jum hong bu ko yeng adi OnePlus Nord 5 Pro to suggest tawni hai tare mi am tung khama le hoi tung khama le mi am changna rak mi ahum mari manga masing tare nipan sure tay di loy chakre asai live ta phana mi ngam mani ahan bai network tap padu loy mangre em like nang khabani yamna namsan biro hai si yam tu namsan biro ye ki basing se masing su na bo tam namsan bi ye mi manga tangi na so manga di to we na like aduna mayam ga haijaro ai lising ga mi di mi mayam like tha ba di ai su thek nei do khoi kalak saru de khoi ge bu mi manga yang so khoi manga like manga mai na to bu di ye anh khan ba अंदर का याद्रा भाई अंदर का नेटवर्क से तप्पा चप्पा आई मसी के ओइना खुदौ सवाई तो थोक्योदने लाइव का मसी मतुंग दा थारो मतुंग दाइबदी मथंग सैटरडे थानी को ngasi को थारो है मी मसिंग की लाइक मसिंग अमम लंबिर को दिया बने लाइक अमम मथक के दुदा तक 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 नमजन बिरदी मी तरे तले सु लाइक तरे मी निपाल ले सु लाइक निपान अदुम सुबा याबने दो येन हेगलक्ति अमदा दुम लई पल्लगा masi kari gi oiba jatno mi masing gi like masing amom son bibdi ai keno IMAX A96 का LYT 700 ani se karam hena senga dagi hai LYT 700 sina anu processor kanoni ko sensor ni adu ani is the flagship
ꯔꯦꯟꯖꯇ ꯂꯩꯕꯗꯤ 896ꯅ ꯍꯦꯟꯅ ꯐ꯭ꯂꯦꯛꯁꯤꯞ ꯑꯣꯏ ꯈꯔ ꯃꯥ ꯆꯍꯤ ꯃꯃꯥꯡ ꯆꯍꯤꯒꯨꯝꯕꯒꯤ ꯁꯦꯟꯁꯔꯒꯨꯝꯕ ꯑꯣꯏꯔꯝꯃꯁꯨ ꯑꯗꯨ ꯑꯩ ꯋꯥꯈꯜꯗ 896ꯅ ꯍꯦꯟꯅ ꯁꯦꯡꯒꯅꯤ S24 Fan Editionꯗꯣ 896ꯀꯨꯝꯕ ꯌꯥꯎꯗꯧ ꯃꯥꯜꯂꯦ ꯑꯇꯩꯗꯤ ꯉꯁꯥꯏꯒꯤ 15 Proꯒꯨꯝꯕ ꯑꯗꯩꯗꯤ ꯋꯥꯟ ꯄ꯭ꯂꯁꯀꯤꯒꯨꯝꯕꯗꯨꯗꯤ 700 LYT 700ꯀꯨꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯆꯞ ꯆꯥꯕ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯅꯦꯠꯋꯥꯔꯛꯁꯦ ꯌꯥꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯃꯨꯛ ꯂꯣꯏꯅ ꯆꯞꯈ꯭ꯔꯦꯕ ꯀꯩꯅꯣ ꯇꯧꯔꯦ ꯍꯟꯊꯈꯔꯦ ꯃꯤ ꯃꯁꯤꯡ ꯍꯟꯊꯈꯔꯦ ꯈꯪꯍꯟ ꯍꯟꯊꯈꯔꯦ ꯖꯞ ꯂꯥꯎꯅ ꯃꯥꯡꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯟꯗꯛ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯅꯦꯠꯋꯥꯔꯛꯁꯦ ꯁꯪꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯅꯝꯍꯧꯔꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯊꯥꯒꯠꯂꯛꯑꯣ ꯊꯥꯔꯁꯗꯦꯗꯨ ꯁꯣꯏꯅ ꯍꯣꯏ ꯏꯌꯥꯝꯕ ꯑꯩ ꯅꯝꯅꯕ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯅꯝꯒꯦꯅ ꯈꯜꯂꯤ ꯂꯥꯏꯚꯁꯦ ꯈꯤꯇꯪ ꯉꯟꯅꯁꯨ ꯂꯣꯏꯁꯟꯗꯣꯏꯅꯤ ꯆꯥꯛ ꯆꯥꯇꯣꯛꯑꯒ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯇꯣꯛꯑꯒ ꯅꯝꯒꯦꯅ ꯈꯜꯂꯤ ꯁꯣꯏꯗ꯭ꯔꯕꯗꯤ ꯍꯣꯠꯅꯔꯛꯀꯦ ꯋꯥꯟ ꯄ꯭ꯂꯁꯀꯤꯗꯣ LYT 700 ꯌꯥꯎꯋꯦ ꯍꯣꯏ ꯑꯗꯨꯅꯤ ꯋꯥꯟ ꯄ꯭ꯂꯁꯀꯤꯗꯨꯗꯤ 700 ꯑꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯁꯦꯟꯁꯔꯅꯦꯕ ꯁꯤꯁꯦ ꯑꯗꯨꯒ S24 Fan Editionꯗꯣ 896ꯇ ꯑꯣꯏꯔꯝꯒꯅꯤ Sony IMX 896ꯇꯣ ꯑꯗꯨ ꯀꯦꯃꯦꯔꯥ ꯁꯦꯡꯕꯗꯤ 896ꯇꯣ ꯑꯗꯨꯝ ꯁꯦꯡꯉꯦꯕꯀꯣ ꯃꯣꯏꯗꯤ ꯐ꯭ꯂꯦꯛꯁꯤꯞ ꯁꯦꯟꯁꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯁꯤꯡꯗ ꯌꯥꯎꯕ ꯑꯗꯨꯝꯕ ꯁꯦꯟꯁꯔꯅꯤ ꯍꯥꯏꯇꯥꯔꯦ ꯁꯍꯤꯔ ꯑꯍꯃꯗꯅ ꯍꯥꯏꯗꯣ ꯑꯩ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯆꯞꯇꯕ ꯃꯥꯜꯂꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯃꯥꯜꯂꯦ ꯑꯗꯣ ꯆꯄꯛꯑꯒꯗꯤ ꯅꯦꯠꯋꯥꯔꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯒꯗꯤ ꯀꯃꯦꯟ ꯑꯝꯇꯪ ꯇꯥꯗ꯭ꯔꯦꯕꯨ ꯍꯥꯏꯔꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯨ ꯍꯥꯏꯔꯁꯨ ꯑꯝꯇꯪ ꯇꯧꯁꯟꯕꯤꯔꯗꯤ ꯑꯩꯉꯣꯟꯗ ꯈꯪꯅꯕꯀꯣ ꯍꯧꯖꯤꯛ ꯀꯩꯝ ꯇꯧꯗ꯭ꯔꯕꯨꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯁꯣꯝꯗ ꯁꯨꯝ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯌꯥꯝꯅꯁꯨ ꯇꯥꯔꯝꯗ ꯑꯩꯅ ꯉꯥꯡꯉꯤꯗꯣ ꯑꯔꯦꯝꯕꯗ ꯑꯗꯩꯗꯤ ꯅꯦꯠꯋꯥꯔꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯇꯥꯏꯔ ꯇꯥꯗ꯭ꯔꯁꯨ ꯈꯪꯗꯕꯤ ꯑꯗꯨꯝ ꯂꯩꯕꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯈꯟꯕ ꯇꯥꯔꯤ ꯏꯌꯥꯝꯕꯅ ꯇꯥꯔꯤ ꯍꯥꯏꯔꯦ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤ ꯍꯥꯏꯔꯦ ꯂꯥꯏꯛ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯦ ꯏꯌꯥꯝꯕꯅ ꯍꯥꯏꯔꯁꯨ ꯃꯌꯥꯝꯁꯨ ꯇꯥꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯀꯦꯃꯦꯔꯥꯁꯦ ꯔꯤꯌꯦꯜꯃꯤ ꯋꯥꯟ ꯄ꯭ꯂꯁꯀ ꯑꯅꯤꯁꯦ ꯌꯦꯡꯅꯕꯗ ꯔꯤꯌꯦꯜꯃꯤꯅ ꯍꯦꯟꯅ ꯁꯦꯡꯒꯅꯤ ꯍꯥꯏ ꯔꯤꯌꯦꯜꯃꯤꯗꯣ ꯃꯥꯅ ꯔꯤꯌꯦꯜꯃꯤꯒꯤꯗꯣ ꯌꯥꯝ ꯐꯩ 15 Proꯗꯣ ꯑꯗꯨꯝ ꯂꯩꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯃꯜꯁꯨ 63 ꯄꯤꯔꯣ 30 ꯑꯗꯨꯋꯥꯏꯗ ꯐꯪꯒꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯄ꯭ꯔꯣꯁꯦꯁꯔꯗꯤ ꯌꯥꯝ ꯐꯔꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯗꯣ Snapdragon 7 Generation 4 ꯃꯗꯨ ꯌꯥꯝꯅ ꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯈꯛꯅꯤ ꯑꯗꯨ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯤ $7,000 mAh की बैटरी 80 वाट की फास्ट चार्जिंग कायदे यामना फरबा कनोने हाइतारे बैटरी गदने फजना यामना गेम गा सानदबा अखोइना अइना पाइ सुमाइना अदुम नोंमगे खरा अदुम वीडियो खा येंबा कॉल खा तौबा सुमाइन तौदे नुमित निनी बुसा तौ माल ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯑꯣꯡꯁꯦ ꯒꯦꯝꯒꯨꯝꯕ ꯈꯣꯠꯄ ꯁꯥꯟꯅꯕ ꯑꯗꯨꯝ ꯑꯗꯨꯝꯕ ꯑꯣꯏꯔꯒꯗꯤ ꯅꯣꯡꯃꯗꯤ ꯐꯖꯅ ꯕꯦꯀअꯞ ꯐꯖꯅ ꯄꯤꯔꯅꯤ ꯑꯌꯨꯛꯇ ꯆꯥꯔꯖ ꯇꯧꯕ ꯁꯟꯗꯥꯋꯥꯏꯔꯝꯐꯥꯎ ꯆꯠꯇꯧ ꯃꯥꯜꯂꯦ ꯄꯨꯡ 8 Generation 4 गा 8 Generation 3 गा अनिसिदि Generation 3 ने हेना फरोइद्रा फनी 8 Generation 3 ने फनी अदुदि 8 Generation 3 दो कनो रंगो माले 8 Gen 3 दि कनो नि 1 Plus की रंगनी को 1 Plus के 8 Gen 3 रंगनी 1 Plus ꯑꯗꯣ ꯌꯥꯎꯗꯕꯁꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯌꯥꯎꯔꯗꯤ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ ꯍꯥꯏ ꯍꯣꯏ ꯌꯥꯝ ꯉꯁꯤꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯃꯥꯗꯣ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯉꯔꯥꯡ ꯄꯥꯎ ꯐꯥꯎꯅꯈꯤꯕꯁꯤꯡꯗꯣ ꯂꯣꯟꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯣꯏ ꯃꯁꯦꯟ ꯄꯥꯎ ꯐꯥꯎꯅ ꯂꯩꯈ꯭ꯔ ꯃꯥ ꯂꯥꯏꯚꯀ ꯆꯪꯗꯕꯤꯗ ꯃꯣꯏ ꯈꯪꯒꯅꯤ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯊꯦꯡꯅꯔꯗꯤ ꯃꯊꯪꯒꯤ ꯂꯥꯏꯚꯇ ꯊꯦꯡꯅꯔꯗꯤ ꯁꯍꯤꯔ ꯑꯃꯅ AA 1 Plus ꯑꯣꯏ ꯍꯥꯏ ꯍꯣꯏ ꯀꯩꯅꯣꯅꯤ Snapdragon 8 Gen 3 ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ S24 Fan Edition ꯃꯥꯗꯤ ꯀꯔꯤ ꯄ꯭ꯔꯣꯁꯦꯁꯔꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥꯗꯤ Exynos ꯀꯨꯝꯕ ꯌꯥꯎꯔꯝꯗꯧ ꯃꯥꯜꯂꯦ 33 31 ꯑꯗꯨꯅꯦ ꯑꯩꯅ ꯉꯁꯥꯏ ꯑꯩ ꯃꯃꯥꯡꯗꯗꯤ ꯍꯥꯏꯈꯤꯕꯅꯦ OVERALL ꯄꯦꯀꯦꯖꯇꯨ ꯌꯦꯡ ꯇꯥꯔꯗꯤ OnePlus Nord 5 ꯇꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯅ ꯑꯗꯣ ꯑꯃꯅ ꯀꯦꯃꯦꯔꯥꯗ ꯈꯤꯇꯪ ꯍꯦꯟꯕ ꯑꯃꯅ ꯕꯦꯇ꯭ꯔꯤꯗ ꯈꯤꯇꯪ ꯍꯦꯟꯕ ꯑꯃꯅ ꯄ꯭ꯔꯣꯁꯦꯁꯔꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯁꯨꯃꯥꯏꯅ ꯊꯣꯛꯀ ꯊꯥꯛꯀ ꯇꯧꯔꯀꯥꯟꯗ ꯁꯨꯝ ꯀꯣꯛ ꯉꯥꯎꯍꯟꯕꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯃꯁꯤ ꯈꯤꯇꯪ ꯃꯨꯟꯅ ꯌꯦꯡꯕ ꯑꯃꯗꯤ ꯆꯪꯉꯤ ꯀꯅꯥꯅꯣ ꯑꯩꯅ ꯂꯩꯒꯦꯅ ꯈꯜꯂꯤꯕ ꯐꯣꯟ ꯑꯅꯤꯗꯣ ꯐꯖꯅ ꯑꯃꯒ ꯀꯝꯄꯤꯌꯔ ꯇꯧꯔꯒꯀꯣ ꯌꯦꯡꯕ ꯑꯃꯗꯤ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯂꯥꯏꯚꯁꯦ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯣꯏꯕꯣ ꯊꯥꯔꯣꯏ ꯍꯥꯏꯕꯗꯤ ꯉꯔꯥꯡꯗꯤ 12 ꯐꯥꯎꯕ ꯇꯧ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯔꯣꯏꯒꯦꯕ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯕꯒꯤ ꯋꯥꯇꯁꯨ ꯅꯠꯇꯅ ꯑꯩꯁꯦ ꯂꯣꯏꯁꯤꯜꯂꯒ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯁꯦꯝꯒꯦꯅ ꯈꯜꯂꯤ ꯍꯟꯗꯛꯀꯤ ꯋꯤꯛꯁꯨ ꯊꯥꯒꯠꯅꯕ
ꯁꯤ ꯉꯁꯤ ꯍꯦꯛ ꯅꯝꯍꯧꯗꯕꯗ ꯍꯟꯗꯛꯀꯤ ꯋꯤꯛꯁꯦ ꯊꯥꯕ ꯀꯠꯄ ꯉꯝꯃꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯚꯁꯦ ꯈꯤꯇꯪ ꯀꯨꯏꯅ ꯊꯥꯕꯁꯦ ꯉꯝꯗꯧ ꯃꯥꯟꯗꯦ ꯑꯌꯥꯝꯕꯅꯁꯨ ꯍꯥꯏꯔꯤ ꯑꯩꯒꯤ ꯃꯣꯗꯦꯜ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯅ ꯐꯅꯤ ꯈꯜꯂꯤ ꯍꯥꯏ ꯌꯨꯖꯔ ꯑꯃꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯉꯁꯥꯏꯗꯒꯤ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯗꯕꯖꯥꯠꯅꯤ ꯒꯨꯗ ꯅꯥꯏꯠꯇꯤ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯀꯅꯥꯅꯣ ꯀꯩꯅꯣ ꯑꯗꯨ ꯈꯪꯗ꯭ꯔꯦ ꯃꯤꯡ ꯊꯥꯗꯕꯅꯤꯅ ꯔꯤꯌꯦꯜꯃꯤ ꯐꯣꯟꯁꯤ ꯐꯕ꯭ꯔꯥ ꯈꯔ ꯋꯥꯠꯄ꯭ꯔꯥ ꯍꯥꯏ ꯔꯤꯌꯦꯜꯃꯤꯒꯤ ꯐꯣꯟꯁꯤ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯀꯝꯄꯅꯤꯗ ꯍꯥꯏꯔꯒꯗꯤ ꯔꯤꯌꯦꯜꯃꯤꯁꯤ ꯑꯐꯕ ꯀꯝꯄꯅꯤꯅꯤ ꯐꯣꯟ ꯑꯐꯕ ꯌꯥꯝ ꯂꯣꯟꯆ ꯇꯧꯏ ꯑꯗꯨꯒ ꯀꯔꯝꯕ ꯐꯣꯟꯅꯣ ꯀꯔꯝꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯨꯗꯤ ꯐꯣꯟꯒꯤ ꯃꯣꯗꯦꯜꯗꯨꯒꯤꯁꯨ ꯈꯔꯗꯤ ꯈꯦꯠꯅꯕ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯂꯩꯔꯣ ꯔꯤꯌꯦꯜꯃꯤꯒꯤ ꯋꯥꯟ ꯄ꯭ꯂꯁꯀ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯩꯒꯦꯅ ꯈꯟꯕꯅꯦ ꯑꯃ ꯈꯜꯂ ꯂꯩꯔꯦ ꯋꯥꯟ ꯄ꯭ꯂꯁ ꯑꯣꯏꯅ ꯂꯩꯔꯣ ꯑꯩ ꯋꯥꯟ ꯄ꯭ꯂꯁ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯦ ꯑꯩꯗꯤ ꯃꯔꯝꯗꯤ ꯁꯣꯐꯋꯦꯔꯁꯨ ꯅꯨꯡꯉꯥꯏꯅꯤꯀꯣ ꯃꯥꯒꯤ ꯁꯣꯐꯋꯦꯔꯗꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯌꯨ ꯑꯥꯏ ꯀꯩꯀꯩꯗꯣ ꯃꯥ ꯅꯨꯡꯉꯥꯏꯅꯤ ꯑꯞꯗꯦꯠꯀꯨꯝꯕꯁꯨ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯅꯦ ꯃꯥꯗꯤ ꯀꯦꯃꯦꯔꯥꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯔꯣꯏꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯈꯦꯠꯅꯕꯗꯣ ꯍꯦꯛꯇ ꯃꯤꯠꯅ ꯌꯦꯡꯕꯗ ꯍꯦꯛꯇ ꯈꯪꯗꯣꯛꯄ ꯉꯝꯃꯣꯏꯕ ꯑꯗꯩ ꯃꯥ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯑꯅꯧꯕ ꯁꯦꯟꯁꯔꯁꯨ ꯑꯣꯏ ꯑꯗꯨꯝ ꯐꯩ ꯑꯗꯨꯒ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯀꯦꯃꯦꯔꯥꯁꯤꯡꯁꯦ ꯃꯌꯦꯛ ꯁꯦꯡꯕꯅꯦꯕ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕ ꯁꯤꯖꯤꯟꯅꯔꯝꯃꯤ ꯋꯥꯟ ꯄ꯭ꯂꯁꯁꯦ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯉꯤ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯣ ꯑꯩ ꯈꯪꯕ ꯑꯗꯨꯅ ꯑꯩ ꯋꯥꯟ ꯄ꯭ꯂꯁ ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ ꯐꯣꯔꯇꯤꯟ ꯄ꯭ꯔꯣ ꯄ꯭ꯂꯁ ꯀꯔꯝ ꯇꯧꯏ ꯍꯥꯏ ꯀꯩꯅꯣꯅ iPhone 14 Pro Plusꯅꯤ ꯍꯥꯏꯔꯣ ꯀꯩꯅꯣ 14 Pro Plus ꯍꯣꯏ iPhone ꯑꯣꯏꯇꯥꯔꯒꯗꯤ 14 Pro Plusꯀꯗꯨꯗꯤ ꯑꯗꯨꯝ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯤꯅꯤꯗ ꯆꯍꯤ ꯍꯧꯖꯤꯛ 2000 ꯃꯃꯥꯡ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗꯕꯨꯗꯤ ꯂꯣꯟꯆ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯌꯥꯒꯤꯅꯤ ꯆꯍꯤ 3-4 ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯒꯤꯅꯤ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯤꯅꯤ ꯊꯣꯏꯅ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯔꯤꯌꯦꯜꯃꯤ ꯍꯥꯏꯔ ꯔꯤꯌꯦꯜꯃꯤ 14 Pro Plus ꯔꯤꯌꯦꯜꯃꯤ 14 Pro Plusꯇꯤ ꯔꯤꯌꯦꯜꯃꯤꯒꯤꯗꯤ ꯃꯗꯨꯒꯤ ꯐꯣꯟꯗꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯐꯣꯟꯅꯤꯅ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯌꯥꯎꯗ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯐꯤꯆꯔꯁꯦ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯕ 15ꯒꯗꯤ ꯌꯥꯝ ꯐꯩ 15 Pro ꯂꯩꯕꯗꯨꯗꯤ ꯔꯤꯌꯦꯜꯃꯤ 15ꯒꯨꯝꯕꯗꯨꯗꯤ IMX 882ꯒ ꯌꯥꯎꯔꯒ OIS ꯑꯣꯏꯕ ꯑꯗꯩꯗꯤ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯎꯕ 7000 mAh ꯑꯣꯏꯕꯗꯣ ꯍꯣꯏ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁ ꯑꯣꯏꯅ ꯂꯩꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯋꯥꯟ ꯄ꯭ꯂꯁꯇꯨ ꯌꯥꯝ ꯐꯅꯤꯌꯦ ꯑꯅꯧꯕ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯃꯥꯒꯤ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯗꯤꯖꯥꯏꯟ ꯌꯥꯝ ꯀꯣꯝꯄꯦꯛ ꯑꯣꯏꯔꯒ ꯌꯥꯝ ꯐꯖꯩ ꯑꯩꯗꯤ ꯄꯥꯝꯕ ꯄꯥꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯗꯧꯕ ꯌꯦꯡꯉꯝ ꯇꯥꯔꯗꯤ ꯑꯩ ꯋꯥꯟ ꯄ꯭ꯂꯁꯇꯨ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯂꯩꯔꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯩꯈꯤꯔꯣꯏ ꯑꯗꯣ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯨꯋꯥꯏꯒꯤ ꯔꯦꯟꯖꯇꯨꯗ 30 ꯃꯨꯛꯀꯤ ꯔꯦꯟꯖꯇꯗꯤ ꯑꯩ ꯋꯥꯟ ꯄ꯭ꯂꯁ ꯑꯣꯏꯅ ꯂꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯦꯞꯇꯣꯞꯇꯨꯁꯨ ꯏꯁꯀ꯭ꯔꯤꯟꯗꯨ ꯌꯥꯈꯤꯗ꯭ꯔꯦꯕ ꯏꯁꯀ꯭ꯔꯤꯟ ꯆꯥꯛꯈ꯭ꯔꯦꯕꯀꯣ ꯏꯁꯀ꯭ꯔꯤꯟꯗꯨ ꯁꯦꯝꯗ ꯌꯥꯔꯔꯣꯏꯗꯕ ꯑꯗꯨꯅ ꯑꯩꯁꯦ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛ ꯍꯦꯛ ꯍꯥꯏꯔꯛꯄ ꯐꯣꯟ ꯑꯃ ꯍꯥꯏꯔꯛꯄꯗ ꯁꯠ ꯍꯦꯛꯇ ꯊꯤꯔ ꯈꯣꯠꯂ ꯌꯦꯡꯉꯒ ꯁꯤꯅ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯗꯧꯕꯗꯨꯁꯨ ꯑꯩ ꯑꯣꯞꯁꯟ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯎꯄꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯅ ꯅꯤꯡꯁꯤꯡꯕ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩ ꯂꯣꯏꯅꯃꯛ ꯅꯤꯡꯁꯤꯡ ꯂꯩꯕꯗꯤ ꯉꯝꯗ꯭ꯔꯦꯕ ꯀꯥꯎꯕꯁꯨꯅ ꯍꯦꯟꯖꯜꯂꯛꯄꯒꯤ ꯑꯗꯨꯗꯨꯅ ꯍꯥꯏꯕꯁꯦ ꯈꯨꯗꯛꯇ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯂꯦꯞꯇꯣꯞꯇꯣ ꯌꯥꯔꯝꯃꯒꯗꯤ ꯅꯥꯀꯟꯗ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯃꯌꯥꯝ ꯍꯥꯏꯔꯛꯄꯗ ꯁꯔꯁ ꯇꯧꯔꯒ ꯁꯤꯒꯤ ꯐꯤꯆꯔꯁꯨ ꯌꯥꯎꯏ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯨ ꯌꯥꯎꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯐꯅꯤ ꯐꯔꯣꯏꯗꯣ ꯑꯅꯤꯗꯣ ꯃꯗꯨ ꯌꯦꯡꯉꯒ ꯁꯠ ꯁꯠ ꯍꯥꯏꯕ ꯉꯝꯒꯗꯕꯗꯣ ꯃꯗꯨ ꯉꯝꯗ꯭ꯔꯦ ꯋꯥꯔꯧ ꯌꯥꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯈꯔꯗꯤ ꯅꯣꯠ ꯇꯧꯁꯤꯜꯂꯒ ꯈꯔꯗꯤ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯈꯔꯗꯤ ꯅꯤꯡꯁꯤꯡꯉꯒꯗꯤ ꯂꯩꯕꯅꯦ ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕꯅꯤꯅ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯕ꯭ꯔꯦꯟꯁꯦ ꯌꯥꯗ꯭ꯔꯦ ꯅꯦꯠꯋꯥꯛꯁꯤ ꯇꯠꯂꯨꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯃ ꯇꯧꯔꯨꯔꯦ ꯃꯤ ꯃꯁꯤꯡꯁꯦ ꯖꯞ ꯂꯧ ꯍꯟꯊꯈꯔꯦ ꯍꯟꯗꯛꯀꯤꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯑꯩ ꯉꯁꯤꯒꯤ ꯑꯍꯨꯝꯂꯛꯄꯨ ꯁꯨꯔꯦ ꯅꯦꯠꯋꯥꯛ ꯌꯥꯗꯅ ꯄꯠ ꯇꯠꯇꯅ ꯑꯃꯨꯛ ꯃꯀꯣꯛ ꯑꯃꯨꯛ ꯍꯧꯔꯤꯁꯦ ꯍꯟꯗꯛꯀ ꯌꯥꯗ꯭ꯔꯒꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯨꯞꯆꯜꯂꯦ ꯍꯥꯏꯇꯥꯔꯦ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯕ꯭ꯔꯣ ꯑꯗꯨ ꯂꯥꯏꯟꯒꯤ ꯏꯁꯨ ꯂꯩꯕꯗꯣ ꯑꯗꯨ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯑꯗꯣ ꯉꯁꯥꯏ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯅꯠꯇꯦ ꯐꯣꯟ ꯈꯨꯗꯤꯡ ꯃꯣꯗꯦꯜ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯗꯨꯗꯤ ꯗꯥꯎ ꯌꯥꯗꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯑꯅꯤꯒꯤ ꯃꯤ ꯑꯃꯅꯤꯗ ꯊꯣꯛꯎꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯅꯤ ꯂꯣꯏꯅꯃꯛꯇ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯗꯨꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯊꯣꯛꯁꯨ ꯊꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗ ꯈꯔ ꯊꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛ ꯊꯣꯛꯇ꯭ꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠ ꯇꯧꯔꯛꯄꯗ ꯂꯩꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯣꯏꯅ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠ ꯇꯧꯔꯛꯄꯗꯒꯤ ꯀꯝꯄꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁꯣꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗꯨ ꯃꯣꯏꯅ ꯐ꯭ꯔꯤꯗ ꯔꯤꯀꯣꯜ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯝꯃꯒ ꯐꯣꯟ ꯑꯅꯧꯕꯕꯨ ꯄꯤꯕ ꯌꯥꯎꯏ ꯀꯟꯗꯤꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯩꯗꯤ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯏꯁꯨ ꯂꯩꯕ ꯍꯥꯏꯁꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯞꯗꯦꯠ ꯇꯧꯔꯛꯄꯗ ꯇꯧꯗ꯭ꯔꯒꯁꯨ ꯐꯣꯟ ꯑꯇꯩꯗꯁꯨ ꯑꯗꯨꯝ ꯐꯝꯖꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕ ꯅꯟꯊꯤꯒꯨꯝꯕ ꯈꯣꯠꯂꯨꯕ ꯌꯥꯎꯔꯗꯤ ꯒ꯭ꯔꯤꯟ ꯂꯥꯏꯟꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯊꯣꯛꯏ ꯋꯥꯟ ꯄ꯭ꯂꯁ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤꯗꯁꯨ ꯃꯣꯏ ꯒ꯭ꯔꯤꯟ ꯂꯥꯏꯟꯁꯦ ꯊꯣꯛꯄ ꯌꯥꯎꯔꯤꯅꯤꯀꯣ
aduna masidi manufacturing defect kumba leiramba kholamba adaidi sai software update kumba pibada yaraktaba kholaktaba adumba dadi tamba ngamba ga nate haitare madudi thokani jo haini haiba yade thoi jo haiba yade haitare inau su phone unboxing lakpa singse yengbra adu karamba hena yenge channel do hai channel se aina ko mamang ai da yengamba ma technology se na le adu ma de hujikan ai yengdre yam kuire mai channel yengdaba adu aina yengba channel am GT haina ma leibane gyan therapy haiba keno adugi nupa adu makhara yengi ma yesi khara realistic oi ba haitare user amana ai khoi gumba amana leiram dai da nata leiraga khona sinabada kari kari lege hara ma yamna chumna thamoi sengna tawbo mida ma kha oin tawai magi video se khara khara yeng yam toina di yengde amani unboxing gumba video se maunde yeng atopadi tek burner dai kari kari hai kare technical guruji kai lai su yeng di ma di moi do khara kano ma tawai ai tare mi dugi magi attitude mo mo to mai wa sang ai haina de ai tare am sing na haira da adun ai adum yeng de technology he sam yeng ami ji gyan therapy ma kha kha yeng aduga keno do kari hai ga ma su lai bani trekking tek kan su lai bani adu moi do de ai kha kha marak mak ta ga ayam mana di yeng de moi videos moi di professional oina koi gi tim budi moi loina mak lai ni ko moi mi manga taru tare ipan taru ga cameraman de script writer adu ada mayam lai raga editor ke taru tawi de adu tim oina professional oina lai raga su sai gyan therapy sina kitang ma le authentic oina tawu man ba tai sti loina koi gi promotion gi type of channel ama kan ho run tawu ni na kan ho mo ina tawi hai tare mo se mass level la company singi moi de so channel ni na kai hani collaboration su lai bani na brand collaboration bu to mayam lai bani na phone chen booking tawu matam da moi di phattaba sing do losalaga asi phai phai na loina mak phone ku mak phai phai na hai ru khale kan review taw kan da si phatte khote na mo hai dore adum badudi ai wakhan da di nuai ta bai tare tumagi hayeng mu thengna si good night ai hayeng di thengna roi sayeng mathang ya ta da mu thengna si good night ai di mathang ki saturday ni ta mu live taw do na hayeng taw roi tum pham ba sai nei bse na sale wang du na sale adudi matam su yong ngan bu su na tre ngasai dagi live su tawre mayam su comment su lak tre ai ngasi di live se loishalage na bu khale do ayam ba su lai ri adai kai kai mayam atai na comment lak tra ga di ai makha ta ba comment lak tra ga di live se ngasi kitang ngan loishalage aduga mathang hapta da mu fazana mu thingarase 11:20 da loisalase ayam hoi yai ayam minute manga di ai ngai ye 11:20 da loisalase sab sare aduna ai jung ngasi di cha su sa dri sak sa tu ga video am tak sem jira ni khalle bu ado hojik phawba adugi preparation am phau tawtre adu loirakpa matamda di ai thenga tawba aduga live se thenga tha le ri ngomoi adu si hek video se samau da namau da ai handa gapta video tharak pa ngomoi de aduna ai video amtang di semge na khalli ngasi sida heng yor de ung sangaroi da aduna ngasi live se tang ngan loisange yam hairak pa time 11:20 chap cha nai loisalani minute mari ta ngai aduna mayam comment tawda option biro live se ni yam yengdraba male ado yam yengdraga di tanja lo ro dong chaw lo si tanja se dai loisan hodro mi su yam yengdre minute su yam yaktre aduna live se loisalo hai gele yengi ba khara se loi ba phau di yeng minase loi phau la minase duga pung 13 ga minute kun chap chana ngasi di live se loisalage ado ngasai su hai ki taro ka hawe hauzik live sida hayorage hayeng live se loi kan da video ni yeng ba kangku video na thengna ba kangku khare na su thengna bang ta da rong ba ngasi de friendship day ne aduna mayam puna mak pu aina happy friendship day na wish tawjari hoji yeng ba khara si su aduga hayeng
ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯦꯡꯅꯔꯒ ꯌꯦꯡꯉꯛꯀꯗꯕꯁꯤꯡꯗꯨꯁꯨ ꯋꯤꯁ ꯄꯤꯖꯔꯤ ꯑꯥꯒꯁ ꯊꯥꯗꯁꯨ ꯄꯣꯠ ꯑꯅꯧꯕ ꯈꯔ ꯊꯣꯔꯛꯇꯧꯔꯤ ꯍꯥꯏ ꯍꯣꯏ ꯑꯌꯥꯝꯕ ꯂꯣꯟꯁ ꯈꯔꯗꯤ ꯇꯧꯒꯗꯕꯁꯨ ꯂꯩ ꯑꯗꯨꯒ ꯊꯥ ꯈꯨꯗꯤꯡꯒꯤꯗꯤ ꯑꯗꯨꯝ ꯐꯅꯌꯥꯝꯗꯤ ꯂꯣꯟꯁ ꯇꯧꯕꯅꯦ ꯑꯩꯁꯨ ꯃꯁꯤ ꯃꯌꯥꯝꯁꯦ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯍꯥꯏꯔꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯅꯣꯛꯑꯣ ꯈꯣꯠꯂꯛꯑꯣ ꯈꯣꯠꯂꯛꯑꯣ ꯁꯨꯝꯕꯁꯦ ꯈꯣꯝꯖꯤꯜꯂꯒ ꯍꯥꯏꯅ ꯑꯩꯗꯣ ꯈꯜꯂꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯔꯛꯈꯤꯕ ꯍꯥꯏꯔꯛꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯏꯔꯒ ꯂꯩ ꯀꯔꯝ ꯀꯥꯟꯗ ꯁꯦꯝꯕ ꯉꯝꯗꯣꯏꯅꯣ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯔꯦ ꯍꯞꯇꯥ ꯑꯃꯗ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯅꯤꯗ ꯍꯦꯟꯅ ꯊꯥꯒꯠꯄꯁꯨ ꯉꯝꯗ꯭ꯔꯕꯅꯤꯅ ꯂꯣꯏꯅꯃꯛꯁꯨ ꯅꯝꯃꯒ ꯊꯝꯕꯁꯨ ꯉꯝꯗꯦ ꯃꯇꯝꯁꯤꯁꯨ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯀꯟꯅ ꯐꯪꯗꯕꯒ ꯑꯩꯁꯦ ꯃꯌꯥꯝꯅꯗꯤ ꯋꯥꯔꯧꯔꯝꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯚꯤꯗꯤꯑꯣ ꯁꯦꯝꯃꯨ ꯍꯥꯏꯔꯒ ꯍꯣꯏ ꯍꯥꯏꯔꯒ ꯁꯦꯝꯃꯛꯇꯦꯅ ꯈꯜꯂꯝꯒꯅꯦꯕ ꯑꯗꯣ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯑꯩ ꯃꯇꯝꯁꯦ ꯀꯥꯏꯊꯣꯛ ꯐꯪꯗꯕꯒꯤ ꯁꯟꯗꯦꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯁꯪꯉꯤꯁꯦ ꯃꯟꯗꯦꯗꯒꯤꯅ ꯐ꯭ꯔꯥꯏꯗꯦꯁꯤꯃꯗꯤ ꯑꯩ ꯁꯨꯡꯁꯪ ꯁꯪꯗ꯭ꯔꯦ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯁꯤꯃꯗꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏ ꯁꯦꯝꯕ ꯉꯝꯗꯕꯒꯤꯅꯦ ꯃꯁꯤ ꯋꯥꯔꯧꯕꯤꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯂꯧꯈꯤꯅꯤ ꯃꯇꯝ ꯍꯥꯏꯁꯦ ꯀꯌꯥꯝ ꯀꯨꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨ ꯈꯜꯂꯦꯒꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯌꯨꯇꯨꯕꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯅꯣꯡꯉꯥꯟ ꯅꯨꯃꯤꯠ ꯇꯥꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯂꯩꯕ ꯃꯇꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨ ꯀꯥꯟꯗꯨꯗ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯨꯗ ꯑꯅꯧ ꯑꯅꯧꯕ ꯊꯣꯛꯂꯛꯄꯉꯩ ꯊꯦꯡꯛꯁ ꯏꯅꯥꯎꯕꯨꯡꯉꯣ ꯍꯥꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯗꯤ ꯐ꯭ꯔꯦꯟꯁꯤꯞ ꯗꯦꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯋꯤꯁ ꯃꯆꯥ ꯑꯃꯇꯪ ꯇꯧꯖꯕꯅꯤ ꯉꯁꯥꯏ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯃꯌꯥꯝꯁꯨ ꯌꯥꯝꯃꯤꯉꯩꯗ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯗꯅ ꯑꯗꯨꯝ ꯀꯃꯦꯟ ꯃꯊꯪ ꯄꯥꯕꯗ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯇ ꯍꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯕ ꯌꯥꯝꯗꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯑꯗꯨꯒ ꯂꯥꯏꯚꯁꯦ ꯂꯣꯏꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯒ ꯂꯩꯍꯧꯕꯗ ꯑꯗꯨ ꯊꯦꯡꯅꯕꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯖꯔꯅꯤ ꯃꯌꯥꯝ 11:19 ꯆꯠꯂꯦ 11:20 ꯆꯠꯇꯣꯔꯦ ꯃꯤꯅꯤꯠ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯉꯁꯤꯒꯤ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯕ ꯃꯇꯝ ꯌꯧꯔꯛꯑꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯈꯛ ꯂꯥꯏꯚ ꯇꯧꯕꯅꯤꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯂꯥꯏꯚ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗꯩꯁꯤꯗ ꯌꯥꯔꯒꯗꯤ ꯁꯪꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯈꯪꯕ ꯍꯥꯏꯖꯒꯦ ꯈꯪꯗꯕꯗꯨꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯁꯦ ꯌꯦꯡꯕ ꯃꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯗꯨꯗ ꯊꯦꯡꯅꯕ ꯅꯠꯇꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏꯚꯀꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤꯒ ꯚꯤꯗꯤꯑꯣꯁꯦ ꯊꯦꯡꯅꯕ ꯅꯠꯇꯅꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯒ ꯑꯗꯨꯝ ꯊꯦꯡꯅꯕꯒꯤ ꯀꯩꯅꯣ ꯇꯟꯖꯥꯗꯨꯁꯨ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝꯇꯪꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯇꯝꯗ ꯂꯥꯏꯛ ꯅꯝꯃꯀꯥꯟꯗ ꯂꯥꯏꯛꯒꯤ ꯁꯥꯏꯠꯇ ꯍꯥꯏꯞ ꯑꯩꯅ ꯑꯃ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯍꯥꯏꯞꯇꯣ ꯌꯥꯔꯒꯗꯤ ꯅꯝꯁꯤꯟꯕꯤꯔꯝꯃꯣ ꯐꯔꯦ ꯐꯔꯦ ꯏꯅꯥꯎ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯑꯅꯥꯗ ꯌꯦꯛꯇꯅ ꯂꯩꯌꯣ ꯍꯥꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯋꯤꯁ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ ꯆꯥꯟꯕꯤꯕꯗꯒꯤ ꯅꯥꯕ ꯑꯗꯨꯝ ꯍꯛꯆꯥꯡꯁꯦ ꯄꯣꯞ ꯇꯨꯅ ꯅꯥꯕꯗꯨꯗꯤ ꯌꯥꯎꯗ꯭ꯔꯤ ꯂꯣꯛ ꯊꯨꯡꯕ ꯈꯖꯤꯛ ꯈꯔ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯗꯨꯅ ꯃꯈꯜ ꯑꯃꯅꯤ ꯃꯇꯝꯒꯤ ꯑꯗꯨꯅ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯉꯝꯃꯣꯏꯖꯒꯦ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯃꯇꯝꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩ ꯉꯝꯃꯒꯗꯤ ꯑꯩ ꯉꯝꯅꯕꯁꯨ ꯍꯣꯠꯅꯔꯤ ꯁꯦꯝꯃꯒ ꯊꯥꯒꯠꯂꯒ ꯃꯌꯥꯝ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅꯕ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯅꯕ ꯑꯗꯨꯃꯗꯤ ꯑꯩ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯑꯩꯅ ꯉꯝꯃꯤꯈꯩꯗꯤ ꯑꯗꯨꯝ ꯍꯣꯠꯅꯈꯤꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯗꯤ ꯑꯩꯅ ꯑꯗꯨꯝ ꯆꯍꯤ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤ ꯋꯥ ꯅꯠꯇꯕ ꯑꯗꯨꯝ ꯍꯌꯦꯡꯋꯥꯏꯐꯧ ꯍꯅꯨꯔꯐꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯝꯃꯤꯈꯩ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯃꯅꯤ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯌꯦꯡꯕꯤꯗꯕ ꯅꯨꯡꯁꯤꯕ ꯃꯤ ꯑꯃꯈꯛꯅ ꯌꯦꯡꯉꯁꯨ ꯃꯉꯥꯈꯛꯅ ꯌꯦꯡꯉꯁꯨ ꯑꯩ ꯃꯗꯨꯗ ꯑꯩ ꯄꯦꯟꯊꯣꯛꯆꯔꯅꯤ ꯑꯩ ꯀꯩꯁꯨ ꯑꯩꯉꯣꯟꯗꯨꯗ ꯑꯩꯉꯣꯟꯗ ꯈꯦꯠꯅꯕ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯉꯥ ꯈꯛꯅ ꯌꯦꯡꯉꯁꯨ ꯇꯔꯥ ꯈꯛꯅ ꯅꯨꯡꯁꯤꯅ ꯌꯦꯡꯕꯤꯔ ꯂꯥꯏꯛ ꯑꯃꯈꯛꯇꯪ ꯑꯣꯏꯔꯁꯨ ꯅꯝꯕꯤꯔꯝꯃꯤꯗꯣ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯗꯨꯗ ꯍꯦꯟꯅ ꯄꯦꯟꯖꯕꯗꯣ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯋꯥꯏ ꯉꯝꯃꯤꯈꯩ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯁꯦꯝꯃꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯔ ꯌꯥꯝꯅ ꯀꯥꯏꯊꯣꯛꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯃꯇꯝ ꯌꯥꯝ ꯀꯥꯏꯊꯣꯛꯄ ꯉꯝꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯕ ꯚꯤꯗꯤꯑꯣꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯒꯠꯂꯛꯄꯕꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯇꯝꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯅꯕ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯗ